Israelna Gaza Paksana Landaduna Palestinian Masa Tarahin Hatri. Israelna Gaza Paksana Landaduna Palestinian Masa Tarahin Hatri. Reportasugi matungina hokiba pungkunga marigi manung Israel gilan misna ceasefires nakraba Gaza landaduna Palestine masasing du hatkibani sahi ani helaba Gaza gilana sida Israel na hatkiba Palestinian gi masinga si punna lising khumdragani thoiga khumfuga mathoi shukri aduga asokpagi masingna laamaga lising khumdraga mathoiga satreka taraga mangain khri sahi ani hena sokna rakhiba Gaza gilana sida America gi miyeng makhara ceasefire taunaraba matung Israel gilan misingna hatkiba Palestinian gi masinga si punna lising amaga chatruka kunsukre haujiksu Gaza da lan loire habi yatri ningsingba yabadi hokiba sahi English ngani kungo homdu October 3 Hamas na landadun Israel masa lising amaga chamaga kuntraga mapan hatkibadigi lana si thulakibani Aikoi izat laina hingsi ngasigi taibang pana sida lairiba miyoiba kaupa jiba makhalasi matam matamgi sakholakpagi matungina satna lonchat chaksa yuthak phizat laiting amasum yumlai kaidai na singba hiram kudimak leptana ahongba nayamadi honglakli asumna honglakliba ahongba singasi matamga sunadaba amadi khunai adugi masagi leizariba satna lonchat amasum phizat laiting sangdamna rubada maring marangba susinadaba thoktabanati Malem asida lairiba akhoi miyoiba kudimak phajaba phirol makhal kyagi laiting sing sisinaba amadi phajaba yumkai saduna ahawba saduna nuai ni hingba pami adubo phanayamna pamduna su khalluba kudimak hek pangthokpa haibadu ngamnadi adubo akhoi miyoibana khwaidigi darkar oiribasi wa culture manghandana thauna laina isagi mari tungi khunai adugi dama karigumba afaba thabak khara tawramba aduni akhoi miyoiba khaktana tana Taibang pan asida lairiba thawai pan jiba kudimak nongmadi soidana taibang pan thatoktuna satki kidaba ngaktani kanana masidagi nanthokpa haibising amroi adubi hinglingai matam sida afaba lambida khong thangjinduna afaba thabak tawduna izat laina hingnaba honagadabani madu natrapadi khunai si laikha tana mangkiba tabani ngasigi khunai sida lairiba miyoiba kudimak magi sak asi masana phaji khanjaduna makhal kyagi cosmetic sijanaduna aina maheli haibigi matawgum onthokpa maung amada sanari aduga aki amogi thabasi nupi singna khara heli mamangai haibatari matamduda khunai sigi nupi singi yumba lon satlamba lamsa sajat amadi sisinaramba aki amo aduga hausiki matam sida sanariba siga sangdam naduna yengna rubuda hainingai leitana khena ba haibadu wede khudingmak pu tawri haibadi nati aduba kharana punamak pu sen thanba manba mong adubani kharadang palabra sahi nauribi nupi masa singna samna degi kari degi keri wasi yengwada saksugo yamna susinadaba maring marangba kya yauri Amaromda anaubi haigadra maunha sing asisu kari no khangdi kebegi thakti lam yauri samphawba kebada yokshin kebadagi lukhamna tubat kakthatuna makhal makha kyagi masu kya sangjinduna fere haiduna lambi lamjaur sali mauna hanati mau ahal phawba isu tadaba samtien batana bigi lamjel sida yokshtakli hairi basing asigi mathakta mobile phone khunai sida pirakliba anauba saitheng section da yarakthri asumna khunai sigi nupi singna aki amaugi lambida lamjel tanarakpada khunai dugi mahoksa gi leijariba sana lon chattagi wangma lanthokiba tarabadi malemgi leiriba tungan ba furup singna Manipuri furup asida thamliba ikai khumnaba dugi sang nomonomi hantarakpa masana tabani Mata asida kharadang thamjani bu wafamdi honglakliba matamgi isiel yaudaba yadi dubu aikhoi lamdam asida pokpadi lamdam asida pokpani lamdam asigi lehaudigi saurakpani ngasi mak sakhatpegi mingda mitau tambagi sanabi amadi hainabi asi emung manung yoksilaktuna Meetei-kuki gi phije chaksa asi pom top culture amas lakhre yumgi mau natragana nupi masa sungna aikhoi gi ipai pusna salamba liklam madugi wangmada yumgi mauksing phanek fidon singhatuna setpa ahal laman amadi matai ubada makok khumbagi sanabi edu ukhidi nupi masa singna su yumda leiba matamna phanek setpu urakthri laisabida natana mau phawba phanek setpagi culture adu mangsilakli masi chokhatpagi mitau tambada aikhogi sanabi edu laikha tana manghanbaga samane ngasi mak yumdagi hauraga bazar phawbada satliba nupi masa singasi phanek setpa masa urakthri
नुपारा नुपीरा खंगदबगी फिबम अदु यौरखली युमगी मौ अनौबीदगी हौरगा मसा लैरब मौसिंगसु बाजार सत्पा नत्रगना ऑफिस सत्पदा फनेक सत्पा यौसिलक्थ्री हाइरिबा असि खरदंग पनबगी वानी अैखोयगी सत्नबी असि नोमनोमगी हिरम खुदिमक्ता लैखा तारकपगा सत्मनरी मरम अदुना खुनाय असिगी फुरुप असिगी अमरि तुंगी मिरोलगिदमक खल्लगा अैखोय खुदिमकना अफबा वखलोंदा युमफम ओइरगा अफबा थबक खरदि तौरमसि अैखोय इज्जत लेनिंगसि वा कल्चर योखतुन अफबा थबक खरदि तौनबा होनमिनसि Naga singi lam sakta mamasam puwari da singnaraglabadi tumina lairoi UNC Manipur kumza English singaniga kungo humdoigi me ahumdigi hauraga tholaklipa kangluk irang asida Naga sing neutral oina lairakli amasum kangluk pudimakta nungsiba amasum mateng pangduna lakli adumaina makarigumba aikoigi lam puwari amasum saktam da singnaraglabadi matamdura tumina laisinbi yaraktaba tanja lakane haina United Naga Council UNC gi President NG Lorhona section wa thamlakli Loingai ni ki thoram da wa ngang la duna UNC gi lusing ba sin hai Indo Myanmar ngam khoi paring da aikhoi isa gi lamda sangthok sangsin tawbu da athing ba thamlak pa masum ipai pu na thamlam ba lamsing da athing ba thamli ba hauji kha ba haurakli ba international border fencing tawbu gi thaba as ya ba ngam loi khongthang kya rak ta UNC ansam Naga women union amasum tuan ma Naga ho singna democratic oi ba khongjang kya sangsing khre loinana India government Manipur government yauna nakal ahung gi oi ba wari sanaba gi thabak sanction ba hoki balekri lam mapu stakeholder amasung government gi marti yasinabam praktiba phawbudi status ko ngak tuna thamnaba yanaba ma lakre hansu pausna makhatana sphungdoki aina aigi miyam gi thabak tawri banina ai hakna Manipur lengak ta yawbani deputy chief minister nemsakibgen Thasi ki mari gi nungthil da wasak lawbud Delhi gi Manipur bawan gi virtual mota chief minister gi hek matungda Manipur gi ahan banupi deputy chief minister oina wasak lokhibi kangpokpi assembly constituency gi MLA nemsa kibgena pawgi agency di week ta pi khiba akhanab interview amada agency asina kari gi damakta lenga asida yawbgi mathau tari bano haina hangbo hongi pakumda ayaki oinadi politics haibasi miyam gi thabak tawani politics ki kuthang da aigi miyam gi thabak tawri lusing ba haibasi power natragana position gi nati masidi lawgadaba thaudang puksiel sengba masum dignity ga loina thabak tawbaduni maram asin ayhakna lenga asida yauna ba warep lawani negotiation singa masum solution na singba state government lanthok tuna satpi yaroi center khaktana su wathok asigi waroisin propang amloi maram asin hauzik ayhak assembly da hakthing na saruk yaba ngamdrabasu lenga asida yawba haibasi tangai pati haina phongdokhri pawge agency asigi maikaidi gi mangonda thowaning da ba thaudok sing thoktana ba kari thabak lokhalabagi hangwada deputy chief minister nemsa kigbe na hai aingona security matik sana pire ayhak na puksiel singna thabak tawriba makai ayhak pu laina ngaksin bigani haina suthaji adubu kari gumba mathau tarabadi ayhak aigi miyam gi dama sacrifice tawna ba thawrang tawduna lai haiki tuan buwangi pakhum piraduna mak na hai amata oimina ba haibisi maru oi haiduna aina furup amakhakta gi oina muhutsin banathi ayhak tribal miyam punamaki muhutsin ba tribal leader mani aina apikpa wakhal da miyam bu khaidoktre integration haibisina lenga rona masum ingta papurana bagi amata ngairaba lambini soiki army na miyoi marfugo humdui aso engam yaudana thangdokri Manipur nauna tangkhul amasung kuki gi marakta irang tholakhiba matung Indian Army na miyoi marfugo humdoi saphogadaba mafam da thangdokre Red Shield Division gi miyang makhada Indian Army na laimakong police station gi sapaimana phawba miyoi singadu thinkibani miyoi singadu gi manungdu yankai go humdoi na board exam thagadoriba mahairoi yankai go humdoi taragani thoina layengba lakpa duga taragani pana thabak subu satba miyoi singna hairi